Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. FMR gi Mayokta Khongjang Changsinkhiba Naga Maheiroi Lupsinggi Mathakta FIR Khre amadi withdraw tonaba dabi tawrakli. Manipur gi district taranithoi da yellow alert lauthokre. State asida thokliba irang namaram oiraga Changsinkhiba gi Maheiroi sing competitive exam thabada awaba mayoknari. FMR gi Mayokta Khongjang Changsinkhiba Naga Maheiroi Lupsinggi Mathakta FIR Khre amadi withdraw tonaba dabi tawrakli. Central Government ki Maikeidegi Indo-Myanmar Border Fencing Khaba amasung Free Movement Regime suspend tawbagi Mayokta Senapati District Students Association na Changsinkhiba Khongjang aduga mari lenana Naga Maheiroi Lupsinggi Mathakta FIR Khiba thawongbu Naga gi student body kayana yamna kanna yaningdaba phongdorakli. Loinana Naga Maheiroi Lupsinggi Mathakta paliba FIR withdraw tawba yauna Indo-Myanmar Border Fencing Khabagi thabak khudakta lepkadabani amasung FMR makhatana chatna hangadabani haina dabi tawrakli. Pangmai Naga Tasi Dumaina Thadorakpa Cherolamana Haribana June Ohunda Senapati District Headquarters ta Senapati District Student Association amasung Senapati SP Anigi Marakta Chauna Muna Khiba Thodok aduga mari lenana Naga Maheiroi Luchingba Mangagi Mathakta FIR Khibasi yaningde. Thodok aduda Senapati District ki SP gi Maikeidegi peaceful oina chathagiba protest aduda yekhai thingaba pibada natana irang adu hena pakthok chokthok halakhibani. Thodok aduga mari lenana Senapati Police ki Maikeidegi Ansam Senapati District Student Union, Mau Student Union, Maram Students Union, Paumai Naga Students Union, Thangal Students Union, Jaliarong Student Union amasung Jaliarong Students Union Senapati John gi Mathakta FIR panbagi thawong adu akan mamongda condemn tawi. Thawong asi Naga miyamgi democratic right, unity amasung collective voice ta singnabani. Maramaduna student body sing asigi mathakta paliba FIR sing khudakta withdraw tawgadabani. Senapati SP amasung additional SP khudakta transfer tawgadabani. Hariba demand sing asi thabak oina pangthok taba tarabadi makata na district asida tangdu laitadaba phibam haibadu oirakani haina phungdorakli. Manipur gi district taranithoi da yellow alert lauthokre. Indian Meteorological Department Info Center ki report matung inna ngasi Manipur gi district taranithoi da akhak arau yauna nong nushit sitpaga loinana nong chugani. Masina maram oiraga hariba district taranithoi asida yellow alert lauthokre hari. Yellow alert lauthokraba district sing aduji Imphal West, Imphal East, Kampokpi, None, Ferzol, Ukhrul, Chandel, Senapati, Tamenglong, Kamjong, Changsinkhiba amadi Jiribamni hari. Loinana hariba district sing asida nong chubaga loinana akhak arau yauna pungda kilometer kuntra dagi nifu phawba nungsi sitkani hari. Report asigi matung inna hayeng June 13 numit asidasu Manipur gi district tara humdoida nong chugani. Loinana tha asigi tara nipan amadi tara mapandana Manipur gi mafam pumnamakta nong chugani hari. State asida thokliba irang namaram oiraga Changsinkhiba gi Maheiroi sing competitive exam thabada awaba mayoknare. Haukiba chahi lisingani kulhamdoi me ahumdagi hauna state asida thoklakhiba kanglop ki irang asina maram oiraga national highway sing chathok chasin tawada khudong chadaba kaya mayoknabana maram oiraga Changsinkhiba district tagi competitive examination thagadaba Maheiroi kaya kham thengna awaba mayoknari. Agency ki pauna haribana state asida hauzik leiriba kanglop ki irang asina maram oiraga state asigi national highway singda free oina chathok chasin yadaba asina maram oiraga lebak asigi oina pangthokpa maru oiba competitive exam sing habaji SSC, NDA, NEET, UPSC, UGC, NDA na chingba maru oiba exam sing Thagadaba Maheiroi kaya state asigi wangmada chatuna exam thanari. Masina maram oiraga Maheiroi shingi academic atmosphere da chauna akiba pibada natana sel dhungi awaba kaya su mayoknari. Changsinkhiba district ki Maheiroi singa oina khwaidagi nakpa exam center asi kilometer humphunithoi rom lapna leiba Info Center na oiri. Adubu irang asina maram oiraga chathok chasin tawba yakhidaba asina district asigi Maheiroi sing khudong chadaba kaya mayoknari.
ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯥꯏꯖꯣꯜ, ꯒꯨꯋꯥꯍꯥꯇꯤ ꯅꯠꯇ꯭ꯔꯒ ꯑꯒꯔꯇꯂꯥꯗ ꯆꯠꯇꯨꯅ ꯇꯣꯉꯥꯟꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡ ꯊꯥꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯐꯦ ꯉꯥꯜꯂꯩꯂꯝ ꯁꯤꯝꯇꯦ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 300 ꯂꯣꯝ ꯆꯠꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯔꯝ ꯆꯥꯗꯅ ꯁꯦꯜ ꯍꯦꯟꯅ ꯇꯤꯡꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯐꯪꯍꯧꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯜꯇꯤꯃꯦꯠ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯁꯤꯝꯐꯣꯅꯤ SSBP ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯀꯌꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ZSFꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ MLA ꯂꯣꯀꯦꯁꯣꯔ ꯑꯅꯤꯅ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯂꯩꯇꯥꯟꯄꯣꯛꯄꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯥꯗꯨ ꯂꯧꯀꯣꯜꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯀꯨꯝꯗꯨꯅ ꯂꯧ ꯈꯣꯏꯕ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯂꯧꯐꯝꯅꯤ ꯍꯥꯏꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯡ ꯂꯪꯁꯤꯟꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯂꯣꯛ ꯁꯚꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ SCꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA TH ꯂꯣꯀꯦꯁꯣꯔꯒ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯕ ꯑꯗꯨꯗ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯅꯤꯡꯇꯝꯅ ꯂꯧ ꯎꯕ ꯌꯥꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕꯁꯨ ꯒꯚꯔꯅꯔꯒꯤ ꯃꯐꯝꯗ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯂꯧꯀꯣꯜ ꯀꯌꯥꯗ ꯃꯩꯇꯩ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯎꯕ ꯉꯝꯗꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯁꯤꯁꯨ ꯀꯣꯛꯍꯟꯕꯤꯅꯕ ꯒꯚꯔꯅꯔꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯄꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯎꯗꯨꯅ ꯆꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕꯁꯨ ꯒꯚꯔꯅꯔꯒꯤ ꯃꯐꯝꯗ ꯇꯛꯁꯤꯟꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2018ꯀꯤ ꯃꯥꯔꯆ ꯑꯃꯗꯒꯤ ꯍꯧꯅ ꯐꯦꯖ 2 ꯊꯣꯛꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯅꯕ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠ ꯐꯣꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ 13 ꯁꯨꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯏꯪ ꯀꯨꯝꯖꯥ 2018ꯀꯤ ꯃꯥꯔꯆ ꯑꯃꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠ ꯐꯣꯡꯈ꯭ꯔꯦ꯫ ꯆꯍꯤ 3 ꯊꯦꯡꯊꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯐꯦꯖ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯁꯦꯟꯁꯁꯀꯤ ꯑꯍꯥꯟꯕ ꯐꯦꯖꯇ ꯍꯥꯎꯁꯤꯡ ꯂꯤꯁꯇꯤꯡ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯁꯤꯡ, ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯁꯦꯟꯁꯁꯀꯤ ꯑꯅꯤꯁꯨꯕ ꯐꯦꯖꯇꯅ ꯄꯣꯄꯨꯂꯦꯁꯟ ꯏꯃ꯭ꯌꯨꯅꯔꯦꯁꯟ ꯍꯥꯏꯕꯗꯤ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯀꯣꯛ ꯊꯤꯕ ꯑꯁꯤꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ, ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ, ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯗꯤꯇꯦꯜꯁꯤꯡꯁꯨ ꯃꯤꯌꯥꯝꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤꯗ ꯀꯥꯁꯠꯀꯤ ꯃꯤꯀꯣꯛ ꯊꯤꯕꯁꯨ ꯌꯥꯎꯔꯒꯅꯤ꯫ ꯏꯃ꯭ꯌꯨꯅꯔꯦꯇꯔ ꯑꯃꯗꯤ ꯁꯨꯄꯔꯚꯥꯏꯖꯔ 1,53,000 ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯐꯪꯁꯅꯔꯤ 1,50,000ꯅ ꯆꯠꯊꯒꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕ ꯑꯁꯤ ꯃꯣꯕꯥꯏꯜ ꯗꯤꯖꯤꯇꯦꯜ ꯒꯦꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯀꯣꯛ ꯊꯤꯖꯕ ꯌꯥꯅꯕ ꯑꯣꯟꯂꯥꯏꯟ ꯄꯣꯔꯇꯦꯜ ꯑꯃꯁꯨ ꯍꯥꯡꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤ꯫ ꯄꯟꯕ ꯌꯥꯏ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯏꯀꯣꯟ ꯀꯣꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 3 ꯊꯦꯡꯊꯔꯛꯈꯤꯕꯅꯤ꯫ ꯒꯚꯔꯅꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯂꯧꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯔꯥꯖ ꯚꯕꯟꯗ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯗꯥꯏꯒꯅꯣꯁꯇꯤꯛ, PPE, ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ, ICU, ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ, ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯆꯥꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯝꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯍꯥꯏꯔꯤ꯫
District khudingmakki District Disaster Management Plan amamam semnaba Union Home Minister Amit Shahna khangankhre. State Relief Commissioner khudingmakna magi mari lenaba District khudingmakki District Disaster Management Plan amamam semnaba Union Home Minister Amit Shahna khangankhre. Hairiba District Management Plan asi numit marfudara faubugi manungda semnabasu Minister na khanghali. Hiramasigi matangda Delhi da ngasi pangtokpa Relief Commissioner of State and Union Territories and Disaster Response Force Conference da wangangladuna haikibada. Disaster thorokpa matamda thengnanaba district ki thakta Disaster Management Plan thamba maru ai. Paliba lengak asina disaster thorokpa matamda miyoi amata asokapan nanghandanaba manglomda changseli. Aying asa honglakpa amadi global warming na maram oiraga malemgi leibak singna disaster thorakadra habigi mipainari haiki. Union Home Minister na makhatana phongdokhibada Haukiba chahi tara asida National Disaster Management Authority, National Disaster Response Force amasung Coalition for Disaster Resilient Infrastructure na India bu disaster management gi lamda malemgi luchingba leibak ama ohelakli hainasu phongdokhi. Manipuri cadet taruk NDA amasung IMA training loiduna army officer oina commission tawkhre. Manipuri cadet taruk NDA amasung IMA training loiduna India army oina commission tawkhre. State asidigi makhoi taruk asina punna Indian army da commission tawkhiba asi state asigi tanatana national defense ki oina yamna chokthok choningai oiba achoba mingchat urong khenba amani. Nauna Indian Army da commission tawkhraba officer sing adudi Thokchom Singharan N Dinesh Nauton Maitei Nauba Megnat Soibam amasung Ronendro Angomni makhoi taruk asi lemjaningai oiraba Defense Academy da changdringe gi mamangda Sainik School da makhoi gi military journey asi punna hominar khibani Manipur gi makhoi taruk na Indian Army gi officer oina commission tawkhiba asina former Chief Minister N Virena nungaiba phongdorakli Former Chief Minister asina mahaki account da thagalakhiba warol amada hairibana Imphal ge Sainik School da punna hominarakhiba Maheiroi taruk asina Indian Army ge officer oina commission tawkhiba asi makhoi gi discipline amasung machin manau oibigi asengba magun sing adunani makhoi taruk Indian Army ge officer oina commission tawkhiba asina state asigi hendok thoidokpa military legacy da achauba mafam ama oiragani Manipur asi miyoi lakh kontra khak kaktamak leirabasu state asina Indian Armed Force officer chahumga yankhagi mayada contribute toba ngamba asina all India gi state singi maraktagi khwaidagi wangna per capita contribution adu oidi Manipur dagi khankhiba officer taruk adu hojiti Indian Army gi tongan ba regiment singda join tawragani loinana Manipur gi heritage ta khwaidagi chokthok chaningai oiraba mikup adu oiragani makhoi gi commission sing ceremony amasung Indian Defense Force ta state asina piriba competition sing adu achauba mingchat urong khinba habadu oiragani loinana anoba officer sing asina armed force ta lamdam asigi naha oiriba kaya career asida makhatana chaning haningbagi amasung thauna ama oiragani loinana makhoi gi achievement asina lebak asigi tongan ba state singda changdamnabada state asina picture abasu hena thoidok hendokpa ama oiragani hari Hong Kong dagi Delhi tamna pairakiba India gi Boeing ama technical asoba leire chingnabadagi mamai leiduna Hong Kong da amuk halakhrei ngasi Hong Kong dagi Delhi tamna pairakiba Air India gi Boeing 787 Dreamliner flight AI 315 nongthakta pairingai technical issue da asoba leire haina chingnaba leibadagi mamai leiraba matung Hong Kong airport amuk takhrei Pau asina hai Air India gi Boeing 787 Dreamliner flight AI 315 adu India gi local time da ngarang nongyai matung pung 12 ga minute 13 taba matamda Delhi gi damak Hong Kong dagi pairakhibani ngasi nungthil pung 12 ga minute kun taba matamda Delhi da thunglagadabani adubo flight adu nongthakta pairingai da technical issue lerakpadagi flight adugi pilot ki command matung ina Hong Kong da amuk halaktun takhibani mafam adu da flight adu hojik check tobagi thabak chathari hairi hojik phawagi oina thodok adugi matangde Air India gi makaidagi official oiba statement amata thokpa leitri adom oinamak flight adu da tongkiba passenger sing amata khudongtiba thokiba leite hari Ahmedabad ki London tamna paigadaba Air India V787 aircraft flight number AI 171 kai khibagi thodokta flight adu da tongba miyoi chaniga nifuni thogi manungda passenger amakhak
hinghaukiba amadi atopa miyoi kaya ama sikibagi thodok thokiba numit marini gi matungda ngasi tholiba thodok asina Air India flight singda passenger singna thazaba thamlok loredra habigi chauna chingnaba pohale hari panba yabadi haukiba nomaizing numitasu Air India gi Delhi dagi vadodara tamna paigadaba flight AI 819 landing gear gi asoiba khara lerakpadagi IZI airport khudaki oina landing tawkiba lekhrabani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hanna pizari FMR ge Mayokta Khongjang Changsinkhiba Naga Maheiroi Lupsinggi Mathakta FIR lower Khre amadi withdraw tawnaba dabi tawrakli State asida thokliba irang na maram oiraga Changpur gi Maheiroi sing competitive exam thabada awaba mayoknare Manipuri district tarani thoida yellow alert lauthokre Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari